CHAHI cha KAYAGI MAMANG IREIPAK ASIDA AWA-NUNGAI kaya SHAGONNANA HINGMINNADUNA LAKLABA Islam LAINING CHATPA MEITEI-PANGAL singi Idul-Fitr Idul-Fitr na Lakpada Pambei na Luchingba Unlf na Yaipha Paojel Pirakli lalholub asigi media coordinator Charairongba thokchom na khutyak piduna thadorakba cherol amana hai IREIPAK asigi chiraba tanfam kayada khundaminariba phurupcha sing na ngasi fawba leptana pambom tingminarakiba aduna aikhoigi phurupki apunba lingzel oiduna ngasisu IREIPAK asi ngakminari masimak thaidokna yadraba ngai ngakpigani thaidokpa yadraba IREIPAK asida hingminariba IREICHA khudingmaki ithodangni IREIPAK asida khundaminariba mari oiriba machin manau singi marakta kanglok phurupki apikpa wakhal miteng thadok minaduna mangraba imalaiba asigi ningtamba hanjinnanaba changsilliba leipak miyamgi ningtam lalhau asigi khongjel he namangan sana changsinba ngamnaba aikhoi khudingmak punna hotnaminasi amadi punna hingminaba punna chakhatminaba haiba panthung asida miteng thamduna phurupcha singi marakta ningsi chanabagi mari hena chechin hannaba IREICHA singda appeal tawrakli